kuki paumin hai leikhidraba singi manungda hojik trahumdoi masik maming khangle ngarang leikhidaba athuba singi maming matha haibira masing damakta share tawjabani asoibe yaurabasu haibira umayam ahanbada maisnam sanajobo yaripok kakmayai lekai konjingbom medhabanta sagolbam nepra major oinam loken sagolban nepra major mari subada ningthaujam tomba salam konjin part 2 manga subada mayingbam rosan maitei son of mayingbam thoiba mother m santi wangbal mayai lekai taruk subada moirangtem kingson maitei son of m king kong maitei mother nandani khurai thoiding jam lekai tarit subada chongtham lamdem nganba son of cs manihar maitei sabung khok khunau awang lekai nipan subada puthem aje maitei son of p atum maitei mother p premila andro khunau torong thel mapan subada saugaijam krishna kanta maitei son of ss surchandra maitei mother ss bijaya kaksing turen wangma ningthau paring lekai tara subada thingom rocky torbung bazar mamang lekai chingakham maitei elais rosan son of cs surchandra andro torong thel taragni thoi subada phanjubum noren elais leibak ngakpa son of ps Dharmachandra andro torongthen taragumdu subda yentrambam athoba elais naucha mother y ongbi tamphamani muri premnagar ward number 4 ahan badam na marui ba pawa ma update thamjage Tengnopal gi leithrau da maitei 13 faraga hatkhre Tengnopal district ki machi police station gi manung chanba leithrau khul gi area denga se ayu kuki lalhobani singnaba singna mitei na 13 faraba matung tamthi na hatkhre heri police tagi fangba paun hai mitei na 13 adunga se pung 9 minute kuntra rom tabada leithrau khul gi area da khulai matik sana paiba kuki lalhobani singnaba singna faraba matung da hatkibani thawduk adugi paw fangbadagi Tengnopal district police ki SP Tengnopal PS ki OCM asung mafam aduda deploy tawriba AR gi kangbu singna mafam aduda sangsinduna thi humbagi thabuk sathaki maduda state amasung central force na makoi 13 gi asibak sangsing phangkhibani hairi asibak sangsing adu Tengnopal district police amasung mafam aduda deploy tawriba central paramilitary force singna sangsinduna lawthokpaga loinana mafam adugi akoibada thi humbagi thabuk sathaki adu makpumi phamai pundi leikhide asibak sangsing adu Tengnopal district police na puthorakhre police na laikhidraba ge haksang adu postmortem examination gi damakta janims ta purakhre haidi panbe haukibana November 23 da su KYKL kanglai yawon kana lup kilan mi sanglup MYL miyam gi yawon lan mi gi captain tambani punithoi amasung corporal mangal sahi kunipan asi kukilal hobasing na satharakpa ambush amada laikhidre haina handakta aina thingkraba lal holup asi na media da phongdor khiba laikhraban aduga narol gi thaudang dagi update amalo khachage kuki militant singnaba singi ambush ta tampaki lal holup amagi mi 13 sire Tengnopal district masi police station gi manung chanba mol hangda ngasi yupung nipan ga makhai rom tabada kuki militant singnaba singi ambush ta tampaki lal holup amagi kadar 13 sire hairi press na phangba pawgi matung ina Tengnopal district headquarter gi kilometer marfuga mangarum lapa aduga masi police station da kina kilometer humfuga mangarum lapna leiba mol hongda kuki militant singnaba singna bom amadi nongmai sing kapsinduna landarak pada patrolling lakpa lal holup amagi mioi 13 edu laikidabani thawduga adu tampaki lal holup amagi kangbu ani thokna lakpagi manungda ahan ba kangbu na mafam adu bulan thoklaga chatkraba tungda lakpa kangbu adu da ambush adu chatharakpani hairi sport adu da laikhidraba kadarshing adu karam balal holup no haiba sabsana khangba ngamdri thawduk adu gi paw phangbaga manak nakna leiba Assam Rifles ki kangbu amana amung pung taraga makhai taba matam adu da sangsil lobda mi 13 gi haksang adu thengnakibani adu bo Assam Rifles kangbu adu na mafam adu yausinba matam da laikhidraba lal hubasing adu na pairam ba nongmai amata leiram daba tana tana masagi saktak sena singba amata yorom khide haidi amaram da thawduk adu gi paw phangbaga machi police ki personnel sing tana tana Tengnopal police ki SP Krishna Tombina lusingba CDO gi apunba tim mafam adu da sangsinduna haksang sing laukhatnaba thawrang tawki mafam adu yausinbada matam kuina sangban state forcing athengbada yausinbaga loinana numidang athengbada haksang sing puthorakhe laikhidraba kadarsing adu yengbada nahangakta mali laikhidraba sing masak khangdoknaba police na Imphal gi janims ki mokta puraknaba tawri hairi aduga mathangi update asna sanara bak Delhi dagini laithau kuki village ta maitei macha trom duiga sibak sang phangle